Welcome to Real Voice. Friends, America ki state Ohio da piklaba town macha malay mingna circleville kawi town macha sida athoi ahead pot amata leiti ming chat pe aba adubu town asiga mari leina buari amana ming chathan kre wari ado akibo wari type amani masida thamjake wari asa 1976 tagi hobani town asida nupi ama leirami magi ming Mary Gillespie kawi nupi ase school amagi bus driver orame noma nupi asigi kutta angak pu chithi ama thunglaki chithi adu da sumni iri ai khangi nangi husband dagi divorce loba pami haiba aduga nangi school adugi teacher amga luhongba pamli magi mingna Gordon Messi kawi chithi ase phanglubadagi Mary gi humangka ki kok ngauki aseng bo famni adubu wa ase ma madi Gordon natana kanana su khangde nupa aduna karamna khangliba Chithi aduda asumna su iri ai nangbu uri Gordon ga phangnaba toktho chithi aduda sender gi ming address yaude adubu atopa city Columbus tagi lakpani kharani matungda nupi asida chithi amaga lakhi asumna iraki nangno Gordon ga phangnaba toktraba adu eradi nangbu hatlagani masidagi nupi ase yamna kikre magi yumda ahum suba chithi amaga tungda lakhi maduna amuk magi husband gi khutta taki Husband adugi mingna Ron kawi chithi du da iri Ron nangna nangi maugi lapchat khangdi aduga magi lamchat ase nangna thingdrabadi nangbu su hat patare makoi ani yamna kiri relatives sing da khanghal leo famase adubu oiri si kaino bhap tadre masigi matungda pau amaga lakhi nungaitaba pau ni madudi nongma nupi asigi husband Ron ase uoma da car thingjinun sikre Police na tungda khanglui Ron gi khutta revolver ama yaurami amasung maru amadi kapki sidringai mangda Police na masing masu khangbangam ki nupa sina sidringai kihanba amadi kanagumani yaurakre haibase pumna makse yengduraga khalhalli plan tawraga hat poigedra adubu police ni evidence amatta phangbangam khite wathok asigi matungda angak pathodok ataisu thok bahoraki madudi town aduda leiba mi ataidasu mathang che ase lakhi secret wa kaya iraki makoi gi masenda leiba wa mina khangdaba kaya ithoraki loina na hairaki ronbu hatki bani aduga police na hatpa mi su khangbangam de aduga madugi chithisingdo Columbus city dagi lakpangaktani asumna matam hauki chahi taret haukre February 1989 adwaida Amuk hanna town asigi misingda hairiba mysterious chithi ase lakhi angakpati chithi ado Mary na gari thauduna chatpa lambi aduda henna phangi taduna lerambe yawi aduga thetlam basu yawi chithi aduda stop sign amadi yeki adubu hojik phawbu su khangbangam chithi ado kana thamlambano haibado masigi matungda nongma angakpo wa amaga oikre stop sign board lambi da leirambo ui aduga maduda chithi ama thamlammi Mary na stop sign aduda changlaga chithi loge tawbada pistol ama makhada leramba thengnei chithi ado lobada board ado khajik nombaga pistol ado kablakpagi mongda tharami adubu hinghaure this time police na pistol ado investigate tawbahuki adugi khangi pistol ado Paul Fresher ko mi amagi ming da leramle police na ma phagatli mana hai pistol aigini adubu masi huki bani case wiki court yawi magi signature singsu test tawi evidence phangba singna nupa asira khalalli adubu Mary gi thamoi gi wafam mana karam khangari masida kharadi chingnai mana ai ira leijade yamna haije adubu takide jail da hapki nupa se jail da laikre but chithi di mathang lakpa lepte che amadi jail da laiba nupa se gi ming da sulaki masida gi mabu thadoki maral yaudi haituna ngasi pawbada che se gi matang da kanana su khangdi hairi Mary da su chingna ki police na magi secret kanana di khangani haiduna aduga magi husband su hatkiba masi Mary na ra natraga kanana no Amaramda Mary na hat pani haibiki proof su phangkhidi case ase hojik phobu solve oibungamte Thanks for watching